Takabole nausa. Ko Yaiskul Pakhang patusi namru de jala. Imanabasingna hangbada kumangam ta khangdre me. Dasani hai. Patu nang mododi akhoi yo sanato mina mazaru do nanghoroi dei tapta phane de chenjali. Ahan mada mazaru do khara yaram dabdusu doctor oi badai di pat tat khayare. Adu patu namdori khara ngai je na haibada mazaru na kai maire ka da banate ba. Nubi da yam chope akhoi yo sanato mije. Hojik upayam toroga patu si number sugya magyar de cha takabui nausa. Kadai dei namdoi no ne. Akhoi yo sanato miga mazaru gi ga masadu laisabi phare. Mazaru du masadu sum jawre. Aduga akhoi ju sakfam je waling ikare. Sidabu kana ri biduni. Masi pumna makse. Akhoi yo sanato mina ton ngakani. Takabule nausa. Kokpa kaidoromino yam thajadana Nang bu gadai salubno. Pulse Scholar Institute te chanupi gi admission tawgi na chalubani Tasana tumbya. Chanupi do class kya karage. handak tien kabane chanupi do madau jare class 9 gi final exam da topper hoyektana admission fee jo free hoye kokpa takabule nausa Pulse Scholar Institute yam thina phaba institute oiler takabule gi chanupa du so Pulse Scholar Institute da ming chanjalase yam phai Dasani hai. Aigi sadu dinya. Aigi ko logdana. Topper bok di logdre. Chi launa pass to. Adubu emission fee di chap chana log har kani ne. Sian gi awa base khara mayong nagi ni ne yam base. sel gi damakte yam luna khanjan birunu da scholarship test amazu leiri scholarship test to yawanje fee concession me am pirakani sel jam changmai da takable naksa Dasani hai. Adu di yam phai ne. Nang yori ngai dine. Ai khoi am ta chala hongsi. Ai thanda changa hangadi ne. Ai gi kokse. Lairi ki kokse. Khara wat pani na ba. Mai je. Khara mange ba. adudi hauji khoyom chalurasi Chase lao. Pulse Scholars Institute class 9 amadi 10 gi admission haujari iramna masigi hojik oiriba sanmilon gi phibam yangjaraga Pulse Scholar Institute na mairoi singi hen khudong chana nabagi damakte scholarship test amasu thamjari loinana relief camp ta leiriba mairoi singi damakte oinadi admission fee su lawjaroi Pulse Scholars Institute ki thamjari ba subject singdi English, Manipuri, Social Science, Science, Mathematics loinana optional subject singdi THANG JAGOI ESEI Home Science ne Mathakta panjakriba scholarship examination amadi akuppa marol gi damak makha pizari ba contact number sida contact to you